ngasi date 7 January 2025 numit asida konsakun kelungiram naga village asigi khungi sida hoina yum sanaba hena inanupi amasu inanupa ani sina yum pham semse hena khoi subo matamda kuki singna laga JCB thabang subu yaroina JCB sasu tawbire adudagi henduptuna inanupi sida su moina inthurga namthurga nupibu phubire adudagi henduptuna miyam laga akhoida fatta ba moron sinaraga khoida china langna bire aduna sigi matangsi akoi thamo yam nuaitre aduna naga gi CSO leader singna si miyeng tabio haina haijabani huji soiba namthuriba inonu pido mapam sida lepi mangon nasu wari khatasni ahakni moina phubi bedu aisu naga gi nupini aisu aigi khunni ana lakpani aduga yum sage bakanda makoi na kuki sing na yade na aibu mitra kun muk nupa yauna aibu sumaina laraga phabiraga aigi phone su loina kino thugai biraga aibu makhada sumaina pubiraga aibu phajana sumaina tawbire duna yaredi akoi naga CSO sing na sumari changbiduna sigisi kana biu haibisi haini